Papki Malem Ashe tolaba aigidi mitkuba mata pothafam leiramde kayam kuina lenkigadra wana asum taibang sida Krista gi thau zalfangdana aigi punsi se Papki Malem Ashe tolaba aigidi mikuba mata pothafam leiramde kayam kuina lenkigadra wana asum taibang sida Krista gi thau zalfangdana aigi punsi se hena dum awaba oiram le taibang pansida nahaki nungsiba yaudaba I punsi ase milu pirang sinthaduna pothafam thiri taibangda leiramdare kadaidasu aigi sangjafam ngai haki nungaiba thiri ngai punsi se Prabhu Jisuna leng lakpa taradi kari oini aigi thawai wana asum lelam gani Krista bu bafangdana aigi punsi se hena dum awaba oiram le taibang pansida nahaki nungsiba yaudaba I punsi ase milu pirang sinthaduna pothafam thiri taibangda leiramdare kadaidasu aigi sangjafam taibang pansida nahaki nungsiba yaudaba I punsi ase milu pirang sinthaduna pothafam thiri taibangda leiramdare kadaidasu aigi sangjafam leiramdare kadaidasu aigi sangjafam